Film Academy Manipur Fam IMPHAL na SHINKHIBA Manipuri Short Film Competition 2024 da Best Popular Film Award 2024 Fangkhraba Film Nupi gi producer Amadi story writer WAHENGBAM HEMABATI ngasi Taramna Okhre World Expression Pictures IMPHAL na sinduna ngasi Manipur Press Club ta pangthokiba Taramna Okhre gi thoram aduda WAHENGBAM HEMABATI na producer oiba aduga OC Mairana direction pigadaba Ngamgani Aikhoina Haina Mingthonba web series ke Yaifathoni Thoramsu Pangthoki. World Expression Pictures ke President Chongtham Asakumar, retired Colonel T. Robindro Sarma Amadi, Lairen Lakpam Ibom Chana Thoramgi Maru Oiba Mithunglen Singh Oina Sarup Yaduna Pangthokiba Thoramaduda OC Mairagi Direction Makada Chana Lembina Puthokpa Manipuri feature film Khomlang Lamansu Kaptana Miyamda Yenghanke. Ngasigi Thoram Aduda Wangang Leduna WAHENGBAM HEMABATI na hai mahaki ahanba short film Nupi na Best Popular Film Award fanglakpa se yamna angakpa amadi nungaiba mikup ama oike mahakna Manipuri film industry da nauna khongda rakliba ase thauna hapiduna World Expression Pictures na ngasisu amuk Taramna Okhre ba ase mak hena nungaiba mikup amane makatarakpadasu mahaki maikedige Manipur film industry da angamba thodang yaba ngamna ba hotnagani haina mahakna makatake Tabak hirang kuding magta luto na layriba kuina mahimasing gilam dabu oiro kala gilam dabu oiro theater gilam dabu oiro kaya ma luto na layba kaya ma lainari bani adubu lamsing biba thukpiba ama yahudaga di yadabanina aibu asmaina Taramna Okhre base ai punsi yoina kawbang jaroi kaisu khangsadaba ai adu kaisu khangsadaba aibu sumaina maya mamang da puthukpiba hai base ai ki pusida yam sawa mai pa pa mani haina khanje